ꯊꯕꯛꯁꯦ ꯆꯠꯂꯒ ꯑꯩꯈꯣꯏ ꯕꯥ ꯂꯣꯏꯁꯤꯜ ꯂꯥꯛꯑꯕ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯩꯈꯣꯏ ꯕꯥ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯕꯥ ꯁꯨꯝꯕ ꯅꯥꯄꯤꯁꯤꯡꯁꯦ ꯍꯜꯂꯣ ꯒꯥꯏꯁ ꯋꯦꯜꯀꯝ ꯕꯦꯛ ꯇꯨ ꯃꯥꯏ ꯅ꯭ꯌꯨ ꯑꯅꯗꯔ ꯚꯤꯗꯤꯑꯣ ꯀꯃꯥꯏ ꯃꯁꯤ ꯚꯤꯗꯤꯑꯣꯁꯦ ꯀꯃꯥꯏꯅ ꯇꯧꯕ ꯚꯤꯗꯤꯑꯣꯅꯣꯗ ꯅꯨꯡꯁꯥꯁꯤꯗꯤ ꯌꯥꯍꯧꯕ ꯍꯦꯛꯇ ꯁꯥꯒꯠꯂꯛꯑꯦꯀꯣ ꯌꯥꯗ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯕ ꯚꯤꯗꯤꯑꯣꯅꯣꯗ ꯉꯁꯤꯁꯦ ꯑꯩ ꯀꯩꯅꯣ ꯇꯧꯒꯦ ꯇꯧꯕꯅꯤ 2025ꯀꯤ ꯑꯣꯏꯅ ꯉꯁꯤ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕꯅꯤꯀꯣ ꯑꯩꯅ ꯂꯧꯕꯨꯛꯇ ꯆꯠꯇꯣꯏꯁꯦ ꯑꯩꯈꯣꯏ ꯂꯧꯕꯨꯛꯇ ꯂꯧꯕꯨꯛ ꯆꯠꯇꯣꯏꯁꯦ ꯍꯟꯗꯛꯀꯤ ꯆꯍꯤꯒꯤꯁꯤ ꯑꯣꯏꯅꯗꯤ ꯑꯍꯥꯟꯕꯅꯤ ꯑꯩꯁꯦ ꯑꯗꯣ ꯂꯧꯔꯤ ꯏꯌꯥꯝꯕꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯕꯥꯅ ꯀꯧꯔꯦꯕꯀꯣ ꯈꯔ ꯂꯩ ꯂꯧꯔꯤ ꯌꯥꯟꯒꯗꯕ ꯈꯔ ꯑꯗꯨꯗꯣ ꯌꯥꯟꯊꯣꯛꯑꯒꯦ ꯑꯩꯈꯣꯏ ꯗꯥ ꯑꯩꯈꯣꯏꯅꯤ ꯑꯩꯈꯣꯏ ꯗꯥꯁꯨ ꯑꯩꯈꯣꯏ ꯕꯥꯗꯤ ꯌꯥꯍꯧꯕ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯌꯦꯡꯉꯁꯦ ꯃꯌꯥꯝ ꯑꯩ ꯑꯗꯨꯝ ꯀꯩꯅꯣ ꯍꯣꯔꯦꯟ ꯂꯧꯕꯨꯛꯇ ꯌꯧꯔꯀꯥꯟꯗ ꯎꯠꯂꯛꯑꯒꯦ ꯑꯗꯣ ꯆꯠꯄꯩ ꯃꯇꯦꯛ ꯃꯇꯦꯛ ꯎꯠꯄ ꯌꯥꯔꯗꯤ ꯑꯗꯨꯝ ꯎꯠꯂꯛꯑꯒꯦ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯔꯁꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯑꯩꯁꯨ ꯅꯨꯡꯉꯥꯏꯅ ꯁꯦꯝꯃꯒꯦ ꯑꯗꯨꯝ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯀ꯭ꯋꯥꯂꯤꯇꯤ ꯌꯥꯔꯒꯗꯤ 720pꯗ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨꯀꯣ ꯃꯌꯥꯝ ꯁꯥꯎꯕꯤꯅꯨ ꯑꯁ ꯒꯥꯔꯤ ꯌꯥꯝ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯒ ꯈꯣꯡ ꯑꯃ ꯂꯥꯛꯏꯕ ꯊꯕꯛꯁꯦ ꯆꯠꯂꯒ ꯑꯩꯈꯣꯏ ꯕꯥ ꯂꯣꯏꯁꯤꯜ ꯂꯥꯛꯑꯕ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯩꯈꯣꯏ ꯕꯥ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯕꯥ ꯍꯧꯖꯤꯛ ꯀꯥꯈꯠꯂꯛꯑꯦꯕ ꯑꯗꯨ ꯈꯪꯗꯦ ꯊꯕꯛ ꯂꯣꯏꯔ ꯂꯥꯛꯑ ꯃꯥꯜꯂꯦ ꯌꯦꯡꯉꯁꯤ ꯑꯃꯨꯛ ꯑꯥꯗꯕꯨ ꯀꯥꯕ ꯀꯥꯔꯦ ꯑꯩꯈꯣꯏ ꯕꯥꯗꯤ ꯊꯕꯛ ꯂꯣꯏꯁꯤꯜ ꯂꯥꯛꯑꯕ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯊꯕꯛ ꯑꯃ ꯂꯩꯔꯝꯃꯦ ꯂꯩꯔꯝꯗ꯭ꯔꯒ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯨꯝ ꯌꯦꯡꯉꯁꯤ ꯑꯗꯨꯝ ꯅꯝꯃꯛꯑꯒꯦ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯁ ꯂꯧꯃꯤ ꯑꯃꯒꯤ ꯃꯆꯥ ꯑꯣꯏꯔꯁꯨ ꯑꯩꯅ ꯈ꯭ꯋꯥꯏ ꯇꯟꯕꯁꯦ ꯅꯣꯡ ꯇꯥꯔꯀꯥꯟ ꯑꯗꯨꯗꯒꯤ ꯀꯩꯅꯣ ꯇꯧꯕ ꯅꯣꯡ ꯇꯥꯔꯒ ꯂꯧꯕꯨꯛ ꯆꯠꯄ ꯍꯥꯏꯕ ꯑꯃ ꯑꯗꯨꯒ ꯅꯣꯡ ꯇꯥꯔꯒ ꯃꯄꯥꯟ ꯊꯣꯛꯄ ꯍꯥꯏꯕ ꯑꯃ ꯍꯥꯏꯗꯤ ꯄꯣꯠ ꯑꯃ ꯂꯩꯌꯦꯕ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯈꯪꯕꯗꯣ ꯍ꯭ꯌꯨꯃꯦꯟꯗꯪ ꯁꯤꯁꯦ ꯌꯥꯝꯅ ꯊꯣꯛꯑꯦꯕ ꯑꯗꯨ ꯇꯜꯂꯦꯕ ꯅꯣꯡ ꯇꯥꯔ ꯊꯣꯛꯄꯁꯦ ꯑꯗꯨꯒ ꯂꯧꯔꯤ ꯆꯠꯄꯗ ꯇꯤꯟꯐꯥꯒ ꯅꯞꯄꯗꯣ ꯌꯥꯝ ꯇꯜꯂꯦꯕ ꯑꯩ ꯑꯗꯨ ꯌꯦꯡꯉꯁꯦ ꯌꯥꯟꯊꯔꯒꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯤꯗ ꯂꯧꯕꯨꯛ ꯂꯩꯔꯦꯅꯀꯣ ꯑꯩꯈꯣꯏ ꯁꯤꯗ ꯂꯧꯕꯨꯛ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯍꯦꯛ ꯃꯊꯛꯇ ꯍꯥꯏꯗꯤ ꯑꯋꯥꯡ ꯊꯪꯕꯗꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯣꯛꯀ ꯀꯤꯕꯗꯣ ꯑꯗꯨꯗꯣ ꯈꯔ ꯑꯗꯨꯒꯤ ꯂꯝꯗꯣ ꯂꯩꯌꯦꯕꯀꯣ ꯑꯗꯨ ꯑꯗꯨꯝ ꯌꯦꯡꯉꯛꯀꯦ ꯌꯦꯡꯉꯨꯀꯣ ꯀꯌꯥ ꯅꯛꯅꯒꯦꯗꯣ ꯁꯤꯗ ꯑꯩꯈꯣꯏ ꯂꯧꯕꯨꯛ ꯂꯩꯔꯦꯀꯣ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯤꯅꯦ ꯑꯩꯈꯣꯏꯅꯤ ꯁꯤ ꯂꯩꯔꯤꯅꯦꯀꯣ ꯑꯗꯨꯒ ꯑꯁꯤꯒꯤ ꯁꯤꯗ ꯁꯤꯁꯦ ꯑꯃ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯁꯤꯁꯦ ꯑꯃꯒ ꯑꯁꯤꯁꯦ ꯀꯣꯛꯇ ꯀꯤꯕꯗꯣ ꯑꯗꯨꯗꯣ ꯃꯣꯏ ꯂꯝꯅꯦꯕꯀꯣ ꯑꯗꯨꯗꯣ ꯀꯌꯥꯝ ꯅꯛꯅꯒꯦ ꯑꯗꯨꯝ ꯌꯦꯡꯉꯣ ꯃꯌꯥꯝ ꯀꯩꯅꯣ ꯑꯩꯈꯣꯏ ꯄꯨꯡꯁꯤꯡ ꯈꯥꯏꯗꯣꯛꯑꯦꯕ ꯄꯨꯡ ꯑꯌꯨꯛ 5ꯗꯩꯅ ꯄꯨꯡ 10 ꯐꯥꯎꯕ ꯑꯃ ꯑꯗꯨꯒ ꯄꯨꯡ 2ꯗꯩꯅ ꯄꯨꯡ 5 ꯐꯥꯎꯕ ꯑꯃ ꯁꯤ ꯈꯥꯏꯗꯣꯛꯑꯦꯕ ꯑꯌꯨꯛ ꯅꯨꯡꯊꯤꯜꯁꯦ ꯑꯗꯨꯒ ꯁꯤ ꯃꯅꯨꯡꯁꯤꯗ ꯄꯨꯡꯒꯤ ꯃꯅꯨꯡꯁꯤꯗ ꯀꯥꯍꯧꯗ꯭ꯔꯒꯗꯤ ꯑꯃꯨꯛ ꯐꯔꯛ ꯇꯥꯗꯣꯏꯕ ꯃꯤꯒꯤꯗꯤ ꯐꯧ ꯍꯨꯟꯅꯗꯅ ꯇꯧꯔꯕꯅꯤ ꯑꯁꯤꯗꯁꯨ ꯍꯨꯟꯕ ꯈꯔ ꯌꯥꯎꯔꯤ ꯑꯗꯨꯒ ꯑꯁꯣꯝꯗꯁꯨ ꯑꯗꯨꯝ ꯍꯨꯟꯕ ꯈꯔ ꯆꯠꯅꯈꯤꯕꯅꯤ ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯈꯔ ꯁꯦꯝꯃꯤ ꯑꯁꯣꯝꯗꯗꯤ ꯐꯅꯌꯥꯝ ꯂꯩꯍꯧꯔꯤꯗ ꯑꯩꯈꯣꯏꯗꯤ ꯐꯧꯁꯨ ꯍꯨꯟꯗ꯭ꯔꯤ ꯑꯗꯨ ꯐꯧꯗꯨꯗꯤ ꯇꯤꯡꯈ꯭ꯔꯦ ꯂꯧꯔꯥꯛ ꯑꯃꯅꯦ ꯑꯗꯨ ꯁꯪꯒꯝ ꯑꯃꯒꯤ ꯍꯥꯟꯅ ꯇꯤꯡꯉꯦ ꯑꯩꯅ ꯁꯣꯝꯗ ꯋꯥ ꯀꯟꯅ ꯉꯥꯏꯔꯦ ꯑꯩꯈꯣꯏ ꯕꯥꯗꯤ ꯂꯥꯛꯁꯤꯜꯂꯛꯄꯅꯦ ꯑꯗꯨꯒ ꯆꯠꯄꯁꯨ ꯌꯥꯡꯈꯥꯏꯈꯔꯦ ꯃꯥꯅ ꯑꯗꯨꯒ ꯑꯗꯨꯝ ꯂꯣꯏꯁꯤꯟꯈꯔꯦ ꯁ꯭ꯋꯥꯏ ꯃꯇꯦꯛꯁꯤꯃꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯕꯥ ꯂꯧꯕꯨꯛ ꯀꯩꯅꯣ ꯌꯨꯝꯗ ꯀꯥꯔꯦꯕꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯇꯩꯁꯤꯅ ꯑꯩꯅ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯂꯧꯔꯤ ꯌꯥꯝ ꯂꯣꯏꯔꯦꯅ ꯑꯗꯨꯒ ꯀꯩꯅꯣ ꯁꯨꯝꯕ ꯀꯩꯅꯣꯁꯦ ꯁꯨꯝꯕ ꯍꯝꯕꯨ ꯅꯥꯄꯤꯁꯦ ꯀꯩꯅꯣ ꯍꯦꯟꯅ ꯇꯥꯕꯈꯩꯗꯣ ꯑꯗꯨꯅꯦꯕ ꯁꯨꯏꯁꯦ
ꯁꯨꯝꯕꯁꯦ ꯑꯗꯨꯝ ꯂꯧꯊꯣꯛꯀꯗꯕ ꯁꯨꯝꯕ ꯂꯧꯊꯣꯛꯄꯗ ꯌꯥꯝ ꯗꯔꯀꯥꯔ ꯇꯥꯏ ꯁꯨꯝꯕ ꯅꯥꯄꯤꯁꯤꯅꯤ ꯑꯗꯣ ꯑꯩꯁꯤ ꯚꯤꯗꯤꯑꯣ ꯅꯝꯕꯁꯦ ꯑꯩ ꯀꯌꯥ ꯀꯟꯅ ꯉꯝꯗ꯭ꯔꯦꯕ ꯍꯥꯏꯗꯤ ꯏꯊꯟꯗ ꯅꯝꯖꯕꯅꯤꯅ ꯚꯤꯗꯤꯑꯣ ꯅꯝꯕꯁꯦ ꯀꯌꯥ ꯀꯟꯅ ꯉꯝꯗꯦꯕ ꯁꯤꯗ ꯑꯣꯏꯅꯗꯤ ꯑꯗꯨꯒ ꯉꯔꯥꯡ ꯀꯩꯅꯣ ꯑꯩ ꯍꯣꯔꯦꯟ ꯁꯤꯁꯤꯅꯗꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯂꯩꯔꯒ ꯊꯥꯒꯠꯀꯦ ꯈꯣꯠꯀꯦ ꯇꯧꯕꯗꯨꯅꯦꯕ ꯑꯗꯨꯗꯣ ꯌꯥꯔꯗꯤ ꯉꯁꯤ ꯑꯗꯨꯝ ꯊꯥꯒꯠꯂꯛꯑꯒꯦ ꯍꯣꯔꯦꯟ ꯑꯩ ꯁꯤꯁꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯂꯣꯏꯁꯤꯜꯂꯒꯦ ꯍꯣꯔꯦꯟ ꯆꯠꯄꯩꯗꯨꯗ ꯑꯣꯏꯅ ꯅꯝꯃꯛꯑꯒꯦ ꯃꯌꯥꯝ ꯆꯠꯂꯝꯗꯥꯏꯗ ꯑꯣꯏꯅ ꯅꯝꯃꯛꯑꯒꯦ ꯑꯗꯨꯗꯣ ꯍꯧꯖꯤꯛꯇꯤ ꯊꯕꯛꯇꯣ ꯇꯧꯕꯅꯤꯅ ꯀꯌꯥ ꯀꯟꯅ ꯉꯝꯗꯦ ꯚꯤꯗꯤꯑꯣ ꯅꯝꯕꯗꯣ ꯏꯊꯟꯗ ꯇꯧꯕꯅꯤꯅ ꯋꯥꯏꯑꯦꯕ ꯑꯗꯨꯅ ꯍꯣꯔꯦꯟ ꯅꯝꯃꯛꯑꯒꯦ ꯃꯌꯥꯝ ꯊꯕꯛ ꯄꯨꯝꯅꯃꯛꯇꯤ ꯍꯧꯖꯤꯛ ꯊꯕꯛ ꯄꯨꯝꯕꯗꯤ ꯑꯗꯨꯝ ꯂꯣꯏꯔꯦꯕꯀꯣ ꯀꯩꯅꯣ ꯑꯩꯒꯤ ꯂꯣꯟ ꯈꯣꯏꯔꯤꯁꯤꯅ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯩꯁꯨ ꯊꯕꯛ ꯄꯨꯝꯕꯗꯤ ꯑꯗꯨꯝ ꯂꯣꯏꯔꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯗꯣ ꯂꯧꯔꯤ ꯌꯥꯟꯕ ꯑꯗꯒꯤ ꯍꯝꯕꯨ ꯀꯩꯅꯣ ꯈꯨꯟꯗꯣꯛꯄ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯂꯣꯏꯔꯦ ꯑꯗꯣ ꯌꯨꯝꯗ ꯍꯥꯏꯗꯣꯛꯅꯤꯡꯉꯥꯏ ꯇꯧꯔꯒꯦ ꯑꯩꯈꯣꯏꯁꯨ ꯑꯗꯣ ꯑꯩꯕꯨ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯂꯦꯞꯇꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯨꯝ ꯑꯩ ꯚꯤꯗꯤꯑꯣ ꯆꯥꯡ ꯅꯥꯏꯅ ꯃꯇꯝꯒꯤ ꯑꯣꯏꯅ ꯆꯥꯟꯅꯕ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯊꯥꯒꯠꯂꯛꯑꯒꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯂꯦꯞꯇꯅ ꯊꯥꯒꯠꯄ ꯑꯗꯨꯝ ꯉꯝꯅꯤꯡꯉꯥꯏ ꯍꯣꯠꯅꯖꯔꯒꯦ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯂꯦꯞꯇꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯣꯏꯅꯗꯤ ꯁꯤꯁꯦ ꯂꯣꯏꯖꯔꯒꯦ ꯋꯥ ꯉꯥꯡꯕꯒꯤ ꯑꯣꯏꯅꯗꯤ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯒꯤ ꯑꯣꯏꯅꯀꯣ ꯑꯗꯣ ꯆꯠꯄꯩ ꯃꯇꯦꯛ ꯑꯃꯒ ꯎꯠꯂꯛꯑꯒ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯣ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕꯤꯕꯒꯤ ꯑꯗꯣ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯃꯨꯛ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯕꯥꯏ ꯕꯥꯏ